Manipur da hauji tholiba kanglup anigi irang asibu control tawbada mating pangnaba center na anoba CRPF ki personnel listing ani rom oigadaba battalion ani Manipur da tharaglagani. News agency amana makok thongba official singdagi phangba paw ama palladuna ahanba oina battalion number 58 na Telangana gi Warangal da lerambadagi lakadabani. Atoba battalion amana haibadi battalion number 12 asina Jharkhand gi Latehar dagi lakadabani. Ahan boy na thungnaragadaba battalion asigi headquarter Churachandpur gi Kangbai da oigani aduga anisuba battalion asina Imphal da leigani hairi. Hariba battalion ani tharakadoriba asi handak ikui kuidringai da Manipur dagi Assam Rifles gi battalion ani Jammu amadi Kashmir da thakiba adugi mahut sinnabani hairi. Manipur da hauzik oiragliba law and order gi fibam yauna tha tara taruk hena satharagliba lan asigi mari leinana Manipur gi miyam mamayog naragliba fibam sing mayek sengna panbaga loinana micham miyam gi mathakda satharagliba aerial attack amasung unmanned aerial vehicles UAV amadi rocket sijin naraktuna misi mina thogalapa thodok singi matang da palladuna tongan wafam tara atuba matamda thabak ta ontok pinaba amasung Manipur da mahausa gi ingtaba fibam hanjilhanaba lokapam thokpa thabak sing Lokhat Pinanaba Lok Sabha ki MP Angomcha Bimol Akoi Jamna Center da Chirol lama pisin kre hairi Purna lamai taruk panba ai ba Chirol aduda khudak tagi thabak onthok pinaba haija khiba singi manungda thoga ningda ba tamthiraba thodok singna khudong thiba mayo unhalaba miyam gi awana kohanna bagi damak miyam gi barakta wari saba hobiu lokhat pa ya ba thabak sin lokhatuna mapung phaba security piraga highway singda pochei puba gari sing amasung miyam da free da chathok chachin Taubang haman biu palli. Thorak liba thodok sing asina Manipur gi semilon atuki matik sogale hairaduna. Masigi damag mari lenama ministry ga tana biduna tax sing kokthok piu amasung singtha ningai oba temang sing pibiu hainasu cherola duda panki hairi. Manipur gi Governor Lakshman Prasad Acharya ngasi ayokpu mapagami tara chatpa matamda Indigo gi flight number 6E2008 ta Guwahati gi damag Imphal thadokre. Awamba thaki source amagi matungina Manipur gi governor oina ahenba charge puriba Lakshman Prasad Acharya na chaliba si Guwahati dani hairi mahak Assam gi governor oina su thabak puri hauzik Manipur da oriba phibam masida haukiba ni thokaba numita mahiroi singna Raj Bhavan gi gate mamangda akan makhongjang changsin ba laikre masigi mathakta ngarang numidang su social activist Rohan Philena luchingduna tongan ba college singi mahiroi tara yauna Manipur gi governor ga punnaduna hauzik tholibi irang asi warawisin nama purakna bahona biu haiba wafam taksin ba laikhrabani